Hello guys, Mami Mapao ideng tabiriba pumna makpu ikokno na khurumjabaga loinana taram okcheri amadi mamang episode kidamakta pumna makna thambirakiba feedback amani suggestions singidamakta su hainingai leitana thagatpa phongdokchu ngasige episode asida kari karama paw sing pujarakhlibagi haibadu thamjigi ahanma paw asi feature film yengdaba ngamde premiere utkibagi mapawni Mami Thawangi professional football club ama launch tawkibagi mapawna ani subada thamjigi Miss and Mistress Globe India ki Imphal audition pangthokibagi mapauna ahum subada thamjari. Mistress India Asia Pacific Intercontinental 2019 fanglak krabi Adafro Serbia okpagi thauram ama mari subada thamjari. Manga suba mapau asina Tunisian Film Festival pangthokibagi mapauna. Taruk subada thamjari All Manipur Art and Culture Students Union gi Foundation Day gi mapau. LGBT singna punsindana pangthokhiba thoram amagi mapauna taret subada thamjari khoida jai haina mingthonba music video album ama release tawkhibagi mapauna nipan suba amadi aroi mampau oina thamjari So folks, Manipuri feature film yengdaba ngamde gi premiere MSFDS ta utkibagi paudam asi mi intam Luching production gi yengdam ngamde haina mingthonba feature film ma tha sigi haukiba tang tarani thoida Imphal gi konumamang leba MSFDS ki changkholab auditorium da mai park na amadi mapung phana premiere udkre Cine Actors Guild gi president Lokendra Takhelambam MSFDS ki hana gi secretary Dr. Hamom Nava amadi saknairaba filmmaker O Gautam na chingba Manipur film gi taibang na saknairaba kayana feature film sigi premiere show utpagi thoram du charu yakhi yengdaba ngamde harba film asi abungba ningthauzana produce tawbane luching luang lamjing lamtak pani amadi Sunny Boni Susitra na chingba kayana maruiba mamiroi singoina saktam langli yengdaba ngamde harba film sida engon the biriba character se luching na ai asum haina bidagi ai steroid ba mong acting gi mong se thugaina na ba hona ba keno ma oina use yam phajana design do bi ba character moina koi director luching na thami ba character sida aina yamna mapung phan bangam drabra habagi chingna batu na engonda mangna thami ba engon pibi character se khar complex oiba yam positive character amani aduga manung ma panam na nai ba character ma oibna masi aina character se carry to flew to sometimes higher prime jingdo aingonda chingnaba yamna lay nammi ai manuda do post production da la kanda editing gi dubbing gi oche laga film ji lenga ko matamda film gi wari gi machatta lay ba character mayam ji punchandana the plot lay ba plot chi da thami ba character mayam siga sanarak pada yamna yam chamna kogi chamna thongba chamba aduga yamna food value yamna yawba chinja amadona ingonda yam nungai bam di feel tawi ado ai sana particular film chida lojagi ba character achi role to matamda pendabadi kongai ma laire ado masi yengbiriba miyam haijab tare khogi kano to kanda miyeng tabiro matungda film si apabata lega khoina walhoba khonang khata ba mayam de so yamna positive oina yamna constructive oiba mong da haijab tare khoi pumnung ki suggestion advice na chingwa so taramna
ꯑꯣꯛꯆꯔꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯐꯤꯂꯝꯁꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯑꯩꯒꯤ ꯑꯅꯧꯕ ꯅ꯭ꯌꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃꯅꯤ ꯑꯗꯨꯝ ꯊꯝꯖꯒꯦ ꯁꯝꯅꯗꯔꯒ ꯑꯩ ꯀꯩꯝꯇ ꯈꯪꯗ꯭ꯔꯦ ꯅꯪ ꯃꯗꯨꯃꯗꯤ ꯉꯁꯤ ꯅꯥꯀꯩꯅ ꯁꯦꯡꯍꯟꯗꯕ ꯌꯥꯔꯣꯏ ꯂꯥꯎ ꯃꯇꯨꯡ ꯑꯗꯨꯝ ꯐꯪꯕꯤꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯗ꯭ꯔꯁꯨꯅꯦ ꯅꯨꯡꯁꯤꯕ ꯋꯥꯔꯤꯒ ꯂꯣꯏꯅꯅ ꯋꯥꯅ ꯍꯜꯂꯛꯑꯒ ꯉꯥꯏꯍꯥꯛꯇꯁꯨ ꯄꯣꯊꯥꯗ꯭ꯔꯦꯕ 이마기 더불더보고 와보와다보 티저로이다 이마 좀 그래 두는 칸칸한 호나지세 나랑 소이디 비타도 꼭 썰레리면은 film ase hojiki oriba Korean phagi Manipur gi society sidati yamna chanagadaba aduguma film ane habadi kudamoina hojik mate manau ani gi marakta khoi understanding lainadabadagi khoi nupana su nupi bu thajaraktaba nupina su magi nupa bu thajaraktaba ko asigumba masigi matangda utpa nupana bu chumira nupina bu chumira haidana masi utpa takpa aduguma film ane aduna film se mayam akhoi bu nusibiduna film se bu mayam soidana yengbiyu masije akhoi MDC ko khatana tana thapa khoi gi hol taruk tazu masije chamana release tawjabani thogdok macha macha emung manung da bu oiro lekai da bu oiro thokpa thogdok macha macha apik apik pasingna lekai da agi khunggang duma da sum paktok changthuraga adugumba thogdok tuna social issue mo oirakpa adi adugumba maram duda hiram duda naina khalakpa adagi adudaida wathok lanthok oirakpa sugumba mayam sina lekai kudingi sum tokala di lebak sima adum social issue mo aduna adum oihalakpa sugumba mayam sida kitang apaina hiram sida haitare kirang apaina ahong kitang thamba ngamgadra haina khanjarakanda wari ji panghatchabani aduga apaina kana tobam tam direction gi maramda adagi apai thabak suminari basingi apai maraktasu wakhalon sida kitang lupsin minaraga masdaida apaina yamna commercialize ki wanatana yaringai di kitang ahong bama lakpa Manipuri film gi machattasu wenana kunai sigi leiba lonchat sida su kitang ahong bama piba ngamgadra haina natraga kitang kai haigani maige se kitang kanba hongdokpada koina su kitang yam pikpa mating amakak thongdang amakak loba ngamgadra haibagi tanjadu ma lowsi adana koina khanaraga mai tor semjabani film sina koina chen yam talani aduga sina hekta ko sendong yam phangani na semjaba makti nate tawbatabu film se yumthong khudingi macha khudingi mama khudingi mapa khudingi machan khudingi mabung khudingi sumana yanghaningba film amadi oi koina pijeri ba paujen se hiram jida koina tawjari ba sujari ba se karigumba madmain tawdana koi gi silesa matam ha kaithok pidana film da wakhan ha thambi dana thada bidana tawbiragadi somna hadi film si yengbiri baduna kanagumba khara da film si yengdaba singdasu kayumba wahi khara haininga koge mai du de chumine mai duna lalini haibagi haininga koge karumba adumba paujel amasu sandokpa ngamgadra haina khanjaraga haina film se yenghanjaning bagi amonda madumate fauje matung tarakpada hena sidagena phaba hena matik saba kunai ji gidamakta karigumba khara tawba ngamba utpa ngamba film putuk saba ngamba oijage khoi haina balai koina sum ahan laman chingna koida takpira koda film haiba khoi art
film se hiram se ki khunai se ki mingshel ni hai mingshel se da aikoi ni yengaga ai gi mai da hakchang da pakpa ai fijet ta chaksa da leiriba asoiba intran fajaba athiba buero mayam do semdok sadok na bagi adumba matang do lominaraga akoina segumba mami kumai se khunai se ki mingshel ama oiraga aikoi gi mai da pakpa amor pasing do lokthok minasi haidana adugma makhal gi kumai mami kumai do semjabada akoi ju thogdang ma lokjabani yamna masida da khange haire na togjabana chade akoi da faujaba khara do thabak na pangtok chana ba hona jabani akoi na tauge khanjabadi saruk chama gi manungda tauge khanjari ba chama du gi manungda akoi na taujari ba sidi saruk khara kaktama manga to katama oiram ba su yai yam wali na akoi khanjai mayam na tonari ba singda gi su akoi yam hanthana taujari haidi kamta haijadri khangjadri adugo mayam gi support mayam gi thong mayam na pibi ba thongna duna aduna akoi da pangal oijaraga makha tana yam sangna khunai si gi oiba kana gadaba film kaya putok sa ngamjaba oijake nai tension ja production team bu thagachbaga loinana film asi miyamna pamnaba mai papa film ama haibudu soiden oirasanu haina vis bizari Mami Mapao Foundation gi professional football club ama launch tawkibagi mapao asi amu ni income Mami Tawan Pro FC han mingthon ba film gi taibang thawai yauna chen chong liba madi tongan belam kya da senpang liba wakhal manab mioi kya na punsin bu semba Mami Tawan Foundation gi professional football club ama tha si yau ki batang tara da Imphal gi chingmairong de leba hotel classic grandi da launch do grade tasengna masi football professional club ma semaga aikoina tongana football ga mari le ba ki Manipur ki tongan state level da tori tournament tuga atopa Manipur ki mapan da tori tournament sing masi yaw ko ki target natte ko ki one pro FCC ki patam se ki football professional sing su yaw ra ga kusam naraga si likhani si da sengna Manipur ki tongan ba sing le ba ki state league kana tori ba ki tongan association ma khat le ba tournament sing si yaw se ki wa ko natte sun da ki players sing si ko kunsin naraga hel na mina masa khangbiraba magi lamda ki mapamamam kalaba players sing ka kunna kunsin naraga ba thabak ra tawsi ko ma na sin si ha si ko ki pandang ningsing bayai Mami Tawan Foundation lamdam asigi social issue kaya da yauna ikhunai asibu chaukat lamjel da mating leina thau pang na ba thaugai launan na ba gidamag himai tiam leba lupa Apuna ki fajra satama magidama le confirm cheta si chana ba kunai magidama ai khoi mangom da changsille Mami Tawan United we stand Mami Tawan United we stand If you drown in the pool so bright, I will carry Ladies and gentlemen, now what? And last we have the one and only Pro FC asina soidana iramdam asigi mingchat purak pangamba oirasanu wis bizari Human trafficking thingnabagi paujil amaga loinana pangthokadoriba Miss and Mistress Globe India gi Imphal audition pangthokhibagi mapao asi kamdawbagi haibadu ni
Campaign against human trafficking, let's make a plea to set them free. Haribu wakalol asida yumpam oiduna India gi tongan mapam kaya pangthoknaba Miss and Mrs. Glove India gi audition gi saruka moina Imphal gi singjamai de leba gold zim daso Imphal gi oibu audition ama mapung phana amadi mai pangthokrei. Subhamangalam events na sinduna pangtok de beauty pageant ase state singdagi khangatlaba contestant singbo India pumbagi oina amuk sangdam na hinggadori. Noble cause amagidamak pangthokadoriba changdamnaba asida saruk yagadoriba iramdam asigi sakhendi pumnamakpu congratulate tawzari mai phakpo ibiu. Mathanga lokachariba Mistress India Asia Pacific Intercontinental 2019 Fanglakrabi Adafro Sylvia okpigi thoram ama BK events na sinduna pangthokhibagi mapau asi. Metara Marida Gitara Nipan Pauba, Singapore, Malaysia, the Pangtokiba, Mrs. India Asia Pacific Intercontinental 2019, the winner with the Krabi Adapro Sylvia Vu Taram Okja Bagitaura Mama, Tas Yoki Batang Gunda, Infalgi not used to live a classic hotel, the Pangtokray. BK Events and Entertainment is in the Pangtokiba, Adapro Sylvia Vu Opagi Tormaduda, Iowa, India. Beauty Pageant के National Director Bomeshan Khabasu Sarugyaki. Panbayai Adapro Silviana, Ambassador Mrs. Asia Pacific Special Queen Awards 2019, Loinana Mrs. Asia Pacific 2019, Mrs. Supermodel, Hariba subtitles Singashishu, Changdam Nabaduda, Fanglakibani. Congratulations Iche Sylvia, tungi punsida su iramdam gi mingchat purak pagaloy na mai pakpo ibi. Matang aswayda atin ba break amakak lagjage konglay tuna hanjarake Impact TV bumiing tado na Welcome back. Entertainment news kaya puduna chachariba Mami Mapao gi ngasigi humpugani thorak shuba episode asida pumna mapu amuk kahana taram okchari. Haujik amuk tha sigi hokiba tang taraga mangada haudoktuna nimminini gi oiba Tunisian Film Festival in Falda pangthokhiba gi Mapao asi hiningda. Imphal ki konung mamang lebe MSFDS ta Tunisian Film Festival 2019 Art and Culture Commissioner M Lakshmi Kumar IAS na hodoktuna numit nini chupna mafung fana pangthokrai. Festival ase Tunisian Embassy New Delhi amasung MSFDS ki sponsorship makada Film Society of Manipur amasung Federation Film Society of India anina punna sinduna pangthokpani. Tasing na chokthok janingai ni lemjaningai ni asigma festival ama infada sindiba thauram sinbiriba singi mafamda thagat pafongdok cheri. All Manipur Art and Culture Students Union gi Foundation Day pangthokhibagi Mapao asi punna amuk miningtam.
All Manipur Art and Culture Students Union Amaksugi Kunsuba Foundation Degi Thoram Thas Yauki Batang Kuntarukta Jawaharlal Nehru Manipur Dance Academy Auditorium da Mapung Fana Pangtokre Chinglem Labatoramadуда Manipur State Kala Academy Secretary L. Kishorjit Manipur State Sumang Lila Council gi Lifetime President PH Gunachandra Amadi Padmasiri Nabawari Punaching Bakiana Sarugyaki Amadi Cultural Program Kaya Hamasu Lantoki Art amadi culture gi lamda malemda achauba fidama kalliba iramdamni haibada thoina hanman mathoklaroi lamdamni asiguma thoram sing asinasu kalliba fida asigi achauba maram amani haina thamjugi Haujik third gender singna International Day Against Homophobia, Biphobia, Intersexism and Transphobia idatop 2019 pangthok hibagi mapao asi mi Samaj ki minok mai shaki bana masai fangkom thokpak fangnana punsi le liba LGBT haibade lesbian gay bisexual transgender singda miying thamduna International Day Against Homophobia Biphobia Intersexism and Transphobia IDAHTOB 2019 gi thoram maitram de leba Y space ta mai pang thokre lamdam sig sakna de kyana sarugya ki ba thoram aduda LGBT kanglup ki punami oi cham henmel sarugya ki queer fashion face zumba amasung jagoi se yauna cultural program kya pangthok pana thoram gi mapung oi ba saktam sing oi ki LGBT community haina chauna diverse community am level lesbians gay bisexual transgender nataba myam level city myam visible oide tholaktaba platform am phangdaba platform je from phangnaktaba dai lola ga leina gibana singba koina celebration no magi koi platform am pizza na yaw na platform am pizza raga sumaina myam je thokpiro akoi support system oina leije akoi atop network myam ga link to zarga koina health service or education gi jobs or link to raga koina sothara sexual minorities and government haibire sexual minorities me am join pokhanna ba me am gi thata pokhanna ba na jabani aduna yamna important oi event amani khoi yamna pung fa ba thoram ama haibadu oiki olak pachai sing da su hena mapung fana amadi mai pakna sin mangam boi biu hawjik ngasigi arodu oina thamjari ba khoida zai haina mingthon ba music video album ama release tawkhibagi mapau asi mi ing taminasi kanano ma yawbani masak khangba yu Hello guys ngasi se yamna special oi impact team gi oina di yamna special oi numit ni haija batara ai khoi gi the one and only host the new kangjam gi ahanba debut music video album release tawbagi haji akhoi classic ta lejari music video album asi roji chongtham na direction bidana joy chan moyang thing gi production makhada puthokpa bida jai haiba asigumba music video album ni mayam sungsoi soidana yengaga khangbiragani ado mayam sungsoi soidana su yengbiyu akoi function asi hobado bagi kitang ngaire akoi actor mayam adagi
dignitaries mayamsu yaubirakle kamaina tawba function no nastraga kamaina tawba music video album no haibadu punna khamidarasi Signing Star Pictures की बैनर मखारा पाखंग फिल्म प्रोडक्शन खुदोल तमदना रोजित चोंगथाम न लमजिंग लमताकपा म्यूजिक वीडियो एल्बम ममा मम्मी मपाओ की होस्ट ओइरिबी डेनिफ पु इंट्रोड्यूस तौदुन पुथोखरे एल्बम मसिगे सहायक सिंह बिनोरंजन ओइनाम गिने सैसकपना मियाम की पुष्पदानी ने एल्बम मसिद म्यूजिक की सिंथा रिदम थियाम न पांगली मरी पवित्र शर्मा न कॉस्ट्यूम डिजाइन तौबगलोइनना जोनी नोंमाई थेनमनी डेनिफ अनीना मरुई बसकम लांगली म्यूजिक एल्बम मसे रिलीज तौबगे इरोइनना कौसाल कमदार के की लाइफ चेंजिंग बुक कमसु रिलीज तौकी That was Mami Mapao team for the releasing function of Khoida Jay. I hope you guys enjoyed. Aduga matung tarakpa pausing kay Lady Hanbedusu yengli. I had kisu ahan experience ni haita hona zakhibani kamdawbagi haibadu mayamna comment soidana tawbira u haiba wafam asi thamjabaga loinana episode asigi oinadi matang asida pumna makka kaina na baki tanja do lawzigi. Keep watching Impact TV. See you soon. Bye.